ꯆꯤꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯃꯨꯛꯕꯥꯡ ꯑꯃꯒ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯅ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯍꯥꯏꯕꯗ ꯀꯩꯅꯣꯅꯦ ꯔꯧ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯔꯧ ꯑꯃ ꯊꯣꯡꯉꯦ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯉꯥꯔꯤꯟꯈꯥ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯁꯤ ꯈꯛꯇꯅꯤꯗ ꯌꯥꯝ ꯆꯝꯕ ꯃꯊꯦꯜꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯒꯦ ꯄꯨꯡ 10 ꯇꯥꯔꯦ ꯆꯥꯛ ꯆꯥꯅ ꯑꯗꯨꯝ ꯁꯥꯟꯅꯔꯁꯤꯀꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯤꯁꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯇꯤꯜꯍꯧ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯇꯤꯜꯍꯧ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥ ꯇꯤꯜꯍꯧ ꯆꯥꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯁꯛ ꯍꯩꯔꯦ ꯁꯩꯔ ꯈꯨꯅꯤꯡꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯨꯛꯕꯥꯡꯁꯦ ꯀꯨꯏꯅ ꯇꯧꯃꯟꯗꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤꯗꯤ ꯈꯪꯕ꯭ꯔꯥ ꯆꯥꯛꯁꯦ ꯂꯥꯝꯃꯟꯒꯤꯅꯅꯦ ꯆꯥꯛꯁꯦ ꯃꯥꯅ ꯀꯦꯕ ꯈꯣꯠꯄ ꯃꯃꯥꯏꯕ ꯈꯣꯠꯄꯒ ꯇꯧꯔꯒ ꯃꯥꯁꯤ ꯇꯧ ꯂꯩꯔꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕ ꯈꯪꯕ꯭ꯔꯥ ꯆꯥꯛꯁꯦ ꯂꯥꯝꯕꯗ ꯑꯗꯣ ꯑꯩꯅ ꯆꯥꯛꯁꯦ ꯉꯥꯏꯕꯗ ꯀꯔꯦꯟ ꯕꯣꯔꯗꯀ ꯐꯝꯖꯤꯜꯂꯕꯅꯦ ꯑꯩꯁꯦ ꯃꯥꯅꯅꯦꯈꯪꯕ꯭ꯔꯥ ꯁꯨꯝ ꯇꯧ ꯂꯩꯕ ꯗꯤꯖꯥꯏꯟꯁꯤ ꯇꯧꯗꯕꯤ ꯑꯩꯅ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯁꯤꯡꯖꯨ ꯁꯨꯗꯅ ꯂꯣꯏ ꯇꯧꯔ ꯅꯪꯅ ꯊꯕꯛ ꯁꯨꯅ ꯂꯩꯔꯒ ꯆꯥꯔꯝꯗꯥꯏꯗ ꯐꯝꯃꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯑꯩ ꯁꯝꯃꯣ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯆꯥꯔꯝꯗꯥꯏꯗ ꯈꯟꯅꯕꯒ ꯍꯧꯔꯛꯀꯅꯨ ꯄꯨꯡ 10 ꯇꯥꯁꯜꯂꯛꯑꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯛ ꯆꯥꯒꯦ ꯃꯌꯥꯝ ꯑꯗꯨ ꯂꯧꯈꯠꯂꯒꯦ ꯃꯌꯥꯝ ꯀꯨꯏꯔꯦ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯅꯨꯃꯤꯠ 15ꯅꯤ ꯆꯤꯟꯁꯤꯁꯨ ꯉꯥ ꯆꯥꯛ ꯆꯥꯔꯨꯗꯕꯩꯅꯦ ꯏꯊꯩꯅ ꯂꯩꯔꯤꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯩ ꯅꯍꯥꯟ ꯆꯥꯔꯦ ꯍꯥꯎꯋꯦ ꯃꯆꯤꯟ ꯊꯤ ꯌꯥꯅꯤ ꯃꯌꯥꯝ ꯍꯥꯎꯋꯦ ꯐꯖꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯣ ꯀꯌꯥꯝ ꯍꯥꯎꯋꯤ ꯍꯥꯎꯗꯦꯗꯣ ꯎꯟꯅꯅ ꯈꯪꯗꯣꯏꯅꯣ ꯗꯥ ꯑꯩꯒꯤ ꯁꯤꯡꯖꯨꯗꯣ ꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤꯡꯖꯨꯗꯨꯁꯨ ꯎ ꯃꯣꯔꯣꯛ ꯃꯄꯨꯝ ꯑꯃ ꯂꯣꯏꯁꯟꯈ꯭ꯔꯕꯅꯦ ꯑꯩꯅ ꯐꯦꯁꯕꯨꯛꯀ ꯄꯥꯕꯁꯤꯗꯤ ꯃꯌꯥꯝ ꯉꯔꯥꯡ ꯏꯂꯤꯁꯥ ꯂꯩꯔꯦ ꯗꯥꯅ ꯏꯂꯤꯁꯥ ꯀꯤꯂꯣ ꯑꯃ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯏꯂꯤꯁꯥꯗ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯄꯨꯔꯥ ꯔꯦꯗꯤ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯏꯂꯤꯁꯥꯗꯣ ꯃꯁꯥ ꯈꯔ ꯅꯥꯕ ꯂꯧꯔꯛꯄ ꯋꯥꯅꯤꯗ ꯁꯥꯎꯅꯤꯡꯅ ꯇꯧꯗ ꯁꯥꯎꯅꯤꯡ ꯑꯃꯨꯛ ꯆꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯏꯂꯤꯁꯥꯗꯤ ꯃꯁꯥ ꯈꯔ ꯂꯧꯊꯣꯛ ꯇꯧꯕꯅ ꯍꯥꯎ ꯉꯥ ꯃꯆꯥ ꯈꯤꯇꯪ ꯅꯥꯔꯁꯨꯀꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯐ꯭ꯔꯦꯁ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯉꯁꯤ ꯗꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯔꯧ ꯑꯣꯏꯅ ꯂꯧꯕꯤꯔꯦ ꯑꯩꯗꯤ ꯔꯧ ꯌꯥꯝ ꯄꯥꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯗꯨꯅ ꯉꯥ ꯃꯇꯨꯝ ꯑꯃꯐꯥꯎ ꯆꯥꯈꯤꯗ꯭ꯔꯦꯕ ꯑꯕꯨꯡꯉꯣ ꯗꯥ ꯂꯣꯏ ꯆꯥꯔꯦ ꯉꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗꯤ ꯉꯥꯗ ꯈꯔ ꯆꯣꯞꯆꯩ ꯑꯗ ꯉꯥ ꯇꯪꯕꯗꯒꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯡꯈꯠꯂꯦ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯩꯉꯣꯟꯗ ꯃꯥꯅ ꯋꯥꯡꯉꯝꯒꯅꯤ ꯍꯧꯖꯤꯛ ꯋꯥꯡꯕ꯭ꯔꯥ ꯋꯥꯡꯉꯝꯒꯅꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯈꯟꯒꯗꯕꯅ ꯃꯥ ꯃꯈꯥꯗ ꯀꯩꯒꯨꯝꯕ ꯑꯃ ꯊꯥꯔ ꯐꯝꯃꯦ ꯍꯥꯏꯕꯗꯤ ꯈꯟꯕꯤꯅꯨ ꯀꯩꯝꯇ ꯊꯥꯗꯦ ꯁꯤꯡꯖꯨ ꯋꯥꯕ ꯂꯩꯇ꯭ꯔꯦ ꯁꯤꯡꯖꯨꯗ ꯃꯤꯃꯤ ꯍꯥꯞꯄꯧꯗ ꯍꯥꯞꯄꯤ ꯃꯤꯃꯤꯒ ꯍꯥꯞꯄ꯭ꯔꯥ ꯇꯧꯕꯗꯣ ꯍꯥꯞꯄꯤ ꯈꯨꯠꯇ ꯆꯞꯄꯛꯑꯦꯅ ꯃꯌꯥꯝꯒꯤ ꯃꯤꯊꯣꯛ ꯃꯤꯅꯥꯁꯦ ꯀꯔꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯆꯥꯛ ꯄꯛꯇꯅꯕ ꯀꯟꯊꯕꯗꯁꯨ ꯈꯨꯠꯁꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯈꯣꯏ ꯇꯥꯡ ꯉꯥ ꯐꯥꯕꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯠꯄ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯈꯔꯗꯤ ꯍꯦꯟꯖꯟꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯅꯕꯁꯦ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗꯤ ꯄꯪꯆꯥ ꯆꯥꯏ ꯍꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯣꯡ ꯊꯥꯛꯄꯁꯨ ꯌꯥꯝ ꯍꯩꯔꯤꯁꯦ ꯃꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯂꯪꯊꯔꯝꯗꯥꯏꯗ ꯀꯗꯥꯏꯗ ꯂꯪꯊꯕꯤꯗꯣꯏꯅꯣꯕꯣ ꯄꯥꯈꯠꯂꯨꯅꯨ ꯀꯩꯅꯣꯒꯤ ꯂꯪꯊꯔꯝꯗꯥꯏ ꯃꯐꯝꯗꯨꯗ ꯍꯥꯏꯕꯤꯔꯝꯃꯣ ꯀꯨꯕꯦꯔꯒꯤ ꯂꯩꯀꯣꯜꯗ ꯑꯩ ꯁꯤꯡꯖꯨ ꯍꯥꯞꯄ ꯄꯤꯔꯛꯑꯣ ꯊꯕꯤꯒ ꯌꯥꯎꯗ ꯃꯥꯜꯂꯦ ꯊꯕꯤ ꯈꯣꯡ ꯈꯔ ꯑꯃ ꯄꯨꯔꯛꯇ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯃꯤ ꯊꯕꯤ ꯆꯠꯅꯒꯅꯤ ꯄꯨꯔꯛꯎꯅꯦ ꯊꯕꯤ
ꯃꯌꯥꯝ ꯊꯕꯤ ꯈꯣꯡꯉ ꯊꯝꯂꯝꯃꯒꯀꯣ ꯊꯕꯤ ꯍꯥꯞꯄ ꯀꯥꯎꯔꯦ Oda. ꯁꯤꯡꯖꯨꯁꯤꯅ ꯍꯥꯎꯖꯕꯁꯤꯗꯤꯕ Ahora ven, ¿no? Mày cái bọn cái dạo thì gọng gọng có lẩu thôi. ꯑꯩꯅ ꯉꯁꯤ ꯏꯜꯂꯤꯕ ꯐꯤꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯟꯖꯂꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯤꯔꯛꯄ ꯐꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯔꯛꯄ ꯃꯆꯦꯒꯤꯀꯣ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯟꯕ ꯏꯅꯥꯎꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯄꯛꯑꯦ ꯃꯆꯨꯁꯦꯀꯣ ꯑꯩꯗꯤ ꯈꯔ ꯑꯆꯝ ꯑꯔꯥꯛꯅ ꯑꯣꯏꯅ ꯄꯛꯑꯦ ꯑꯩꯁꯦ ꯌꯥꯝꯅꯁꯨ ꯄꯛꯑꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯍꯥꯏꯀꯣ ꯁꯤ ꯐꯤꯁꯦ ꯌꯥꯝ ꯄꯛꯑꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎꯅꯨꯄꯤꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤ ꯔꯆꯦꯅ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯏꯟꯖꯔꯦ Cái rong cái việc gì? ꯅꯪꯒꯤ ꯄꯤꯕꯤꯔꯛꯏꯗꯤ Có gì được phải? Anh đi đâu? Anh đi đâu phải? Anh đi sáu đấy. Người ta cầu thôi. ꯑꯩ ꯅꯃꯒ ꯅꯪꯒꯤ ꯈꯨꯖꯩꯡꯒ ꯄꯤꯔꯛꯄꯅꯦꯕ Cuối bây giờ bữa là đi mấy hàng cái tay bùa cho cái này. Cái đó là tôi mình bùa rồi. ꯅꯨꯡꯁꯤꯕ ꯄꯨꯔ ꯆꯠꯀꯅꯤ ꯀꯩꯅꯣ Làm đi chắc chắc để khách phụ dân đấy. ꯁꯥꯏꯌꯦ ꯀꯦꯟꯗꯥꯒꯤꯔꯥ Phến mà quần thì tha đượcครับta bên ngoài rồi đây nè phến tha được. ꯉꯥꯏ Vô lòng nó qua xoan này bên mà khang. Sáu rau đấy. Này bên mà nát thùng bắp. Đang máu ấy nè. มันเท้าตอนนี้มันใกล้จะ Không biết hỏi không. นี่นะไม่ก่อนนะตัวนี้มันจะท้าใคร Biết cái này đi mua lâu thế. Video mà chị cái gì nữa có giá sao với gì nó mà luôn mà. Nó lâu đấy. Anh đi bằng gáo sống lắm. 잘해 Xin chào cô rồi. 하보 잘해 ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯔꯤꯜꯁ ꯈꯔ ꯁꯦꯝꯃꯦꯀꯣ ꯔꯤꯜꯁꯁꯦ ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯔꯤꯜꯁ ꯁꯦꯝꯃꯩꯁꯤꯅ ꯌꯨꯇ꯭ꯌꯨꯕꯅ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁꯇꯀꯣ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯝꯒꯤ ꯏꯁꯩ ꯑꯣꯏꯔꯣ ꯍꯤꯟꯗꯤꯒꯤ ꯑꯣꯏꯔꯣꯀꯣ ꯑꯗꯨꯒ ꯀꯣꯄꯤꯔꯥꯏꯠ ꯍꯥꯟꯅ ꯄꯤꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯀꯣꯄꯤꯔꯥꯏꯠ ꯂꯧꯊꯣꯛꯄꯤꯔꯦꯕꯀꯣ ꯃꯣꯏꯅ ꯀꯣꯄꯤꯔꯥꯏꯠ ꯑꯃꯐꯥꯎ ꯄꯤꯔꯛꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯀꯣꯄꯤꯔꯥꯏꯠꯁꯦ ꯄꯤꯔꯛꯇꯕꯗꯒꯤ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯍꯔꯥꯎꯔꯦꯀꯣ ꯑꯗꯨꯗꯨꯅ ꯔꯤꯜꯁꯁꯦ ꯑꯗꯨꯝ ꯃꯇꯦꯛ ꯑꯗꯨꯝ ꯑꯗꯨꯝ ꯍꯥꯞꯆꯕꯅꯤꯀꯣ ꯑꯗꯨꯗꯨꯒ ꯅꯍꯥꯟ ꯑꯩꯒ ꯏꯆꯥꯇꯣꯝꯕꯤꯒ ꯔꯤꯜꯁ ꯑꯃꯈꯛꯇ ꯀꯔꯤꯗꯅꯣ ꯏꯁꯩꯁꯦ ꯀꯥꯎꯔꯦꯀꯣ ꯑꯗꯨꯒꯤ ꯔꯤꯜꯁꯇꯨꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏꯀꯣ ꯆꯤꯆꯦ ꯑꯩ ꯀꯩꯕ ꯑꯩ ꯆꯤꯆꯦꯒ ꯃꯆꯥꯅꯨꯄꯤꯒ ꯁꯨꯃꯥꯏꯅ ꯗꯦꯟꯁ ꯇꯧꯕꯁꯦ ꯗꯦꯟꯁ ꯇꯧꯔꯒ ꯔꯤꯜꯁ ꯁꯦꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯣ ꯑꯩꯁꯨ ꯍꯌꯦꯡ ꯏꯆꯥ ꯆꯥꯎꯔꯀꯥꯟꯗ ꯇꯧꯒꯅꯤ ꯍꯥꯏꯌꯦꯀꯣ ꯑꯉꯥꯡ ꯄꯤ ꯍꯥꯏꯌꯦꯕꯀꯣ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯃꯥꯁꯨ ꯑꯉꯥꯡ ꯆꯥꯎꯔꯀꯥꯟꯗ ꯔꯤꯜꯁ ꯁꯦꯝꯒꯅꯤ ꯗꯦꯟꯁ ꯇꯧꯒꯅꯤ ꯄꯨꯟꯅ ꯃꯃꯥ ꯃꯆꯥ ꯇꯧꯃꯤꯟꯅꯅꯤ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯏꯃꯥꯏꯆꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯅꯁꯨ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯣ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯕꯁꯦꯀꯣ ꯑꯗꯨꯝ ꯏꯆꯥꯇꯣꯝꯕꯤꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯛꯑꯦ ꯑꯩꯉꯣꯟꯗ ꯃꯥꯗꯤ ꯈꯔ ꯍꯩꯒꯜꯂꯦꯕꯀꯣ
ꯑꯗꯣ ꯑꯩꯅ ꯃꯥꯁꯦ ꯔꯤꯜꯁ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅꯗꯤ ꯄꯨꯊꯣꯛꯅꯤꯡꯗꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯗꯨ ꯅꯥꯀꯟꯔꯣꯝꯗ ꯑꯗꯨꯝ ꯀꯣꯛꯇ ꯆꯠꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯌꯥꯝꯅ ꯄꯨꯊꯣꯛꯅꯤꯡꯗꯦ ꯑꯗꯨ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯥꯏꯟꯗ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥ ꯑꯗꯨꯝ ꯗꯦꯟꯁ ꯄꯥꯝꯖꯕ ꯑꯉꯥꯡꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯃꯥꯏꯟꯗ ꯐ꯭ꯔꯦꯁ ꯑꯣꯏꯅꯕꯒꯤ ꯑꯗꯨꯝ ꯑꯩꯅ ꯏꯆꯥꯇꯣꯝꯕꯤ ꯉꯁꯤꯗꯤ ꯔꯤꯜꯁ ꯑꯃ ꯁꯦꯝꯁꯦ ꯃꯃꯥꯒ ꯅꯪꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯡꯐꯥꯗꯣꯛ ꯁꯦꯝꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯦ ꯑꯩꯈꯣꯏ ꯏꯆꯥꯇꯣꯝꯕꯤꯁꯦ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯃꯌꯥꯝꯅꯀꯣ ꯏꯆꯥꯇꯣꯝꯕꯤꯁꯦ ꯃꯁꯛꯁꯨ ꯐꯖꯩ ꯑꯗꯨꯒ ꯗꯦꯟꯁ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯍꯩ ꯈꯣꯠꯂꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨꯒ ꯔꯤꯜꯁ ꯑꯌꯥꯝꯕꯗ ꯏꯆꯥꯇꯣꯝꯕꯤꯒ ꯑꯣꯏꯅ ꯇꯧꯔꯒꯁꯨ ꯍꯥꯏꯔꯛꯄ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅꯦ ꯍꯥꯏꯕꯕꯨ ꯔꯤꯜꯁ ꯈꯨꯗꯤꯡꯃꯛꯇ ꯏꯆꯥꯇꯣꯝꯕꯤꯗꯤ ꯌꯥꯎꯔꯛꯄꯗꯤ ꯉꯝꯃꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯁꯨ ꯂꯥꯏꯔꯤꯛꯇ ꯇꯝꯃꯤꯕꯅꯤꯅꯀꯣ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯀꯦ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯩꯁꯨ ꯗꯥꯟꯁ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯑꯩꯅ ꯇꯧꯔꯛꯇꯕꯒꯤ ꯃꯔꯝꯅꯀꯣ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯌꯨꯇꯨꯕ ꯊꯥꯗꯣꯛꯅꯈꯤꯕ꯭ꯔꯥ ꯐꯦꯁꯕꯨꯛ ꯊꯥꯗꯣꯛꯅꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥ ꯀꯥꯅ ꯂꯩꯕ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡ ꯈꯔ ꯂꯩꯌꯦ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯝ ꯁꯥꯕꯀꯣ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯝ ꯁꯥꯕ ꯉꯥꯡꯉꯒꯦ ꯂꯛꯅꯔꯒꯦꯅ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯀꯃꯦꯟ ꯇꯧꯔꯛꯄ ꯌꯥꯝ ꯌꯥꯎꯏ ꯏꯕꯣ ꯏꯃꯥꯡꯗꯒ ꯂꯩꯔꯕ ꯅꯣꯏꯅꯦ ꯍꯥꯏꯁꯤꯅꯤ ꯈꯪꯉꯨ ꯑꯗꯣ ꯈꯔ ꯑꯃꯅꯁꯨ ꯃꯤ ꯍꯥꯏꯁꯦ ꯋꯥꯈꯜ ꯑꯃ ꯃꯥꯟꯅꯗꯦꯅꯀꯣ ꯈꯔ ꯑꯃꯅꯁꯨ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯆꯥꯅ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯔꯦꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯗꯣ ꯈꯤꯇꯪ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯈꯔ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯤꯗ ꯑꯗꯣ ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯣ ꯃꯤ ꯍꯥꯏꯁꯦ ꯋꯥꯈꯜꯁꯦ ꯃꯥꯟꯅꯗꯦꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯗꯤ ꯔꯤꯜꯁꯀ ꯌꯥꯝ ꯁꯦꯝꯖꯅꯤꯡꯕ ꯗꯦꯟꯁꯀ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯑꯦꯛꯇꯤꯡꯒ ꯌꯥꯝ ꯇꯧꯖꯅꯤꯡꯕ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯡꯒ ꯌꯥꯝ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯇꯩ ꯅꯅꯥꯎꯅ ꯌꯨꯇꯨꯕꯇ ꯐꯦꯁꯕꯨꯛꯇ ꯇꯥꯎꯅ ꯉꯥꯎꯅ ꯂꯩꯔꯒ ꯅꯣꯏꯅ ꯅꯆꯥꯁꯤꯡꯗ ꯀꯩ ꯇꯥꯛꯇꯣꯔꯤ ꯇꯝꯕꯤꯗꯣꯔꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯍꯟꯅꯤꯡꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏ ꯐꯍꯟꯅꯤꯡꯉꯤ ꯉꯥꯛꯇꯅꯤ ꯐꯅꯕꯁꯨ ꯑꯩꯈꯣই ꯁꯦꯝꯃꯤꯅꯦ ꯑꯩꯈꯣꯏꯗ ꯔꯤꯜꯁꯇ ꯉꯥꯏꯍꯥꯛ ꯊꯣꯛꯄ ꯍꯥꯏꯁꯦ ꯖꯁ 60 minutes ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯃꯇꯝꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯈꯛꯇꯪꯗꯨꯒ ꯑꯩꯈꯣꯏ ꯏꯆꯥ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯣ ꯑꯗꯨꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦꯅꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯗꯤꯟꯚꯔ ꯑꯃ ꯍꯥꯏꯗꯤ ꯗꯤꯅꯥꯔꯁꯤꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯩꯔꯤꯅꯦꯕ ꯃꯇꯦꯡ ꯈꯛꯇꯪ ꯔꯤꯜꯁ ꯃꯇꯦꯡ ꯈꯛꯇꯪ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣ ꯃꯇꯦꯡ ꯈꯛꯇꯪ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯊꯤꯅ ꯆꯩꯕ ꯉꯥꯡꯕꯗꯣ ꯇꯧꯍꯟꯅꯤꯡꯗꯦꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯀꯣ ꯄꯨꯟꯁꯤꯁꯦ ꯂꯣꯏ ꯇꯦꯟꯁꯟ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯅꯕ ꯀꯩꯅꯣꯗ ꯇꯦꯟꯁꯟ ꯉꯥꯛꯇꯅꯤ ꯄꯨꯅꯕ ꯇꯦꯟꯁꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯎꯠꯂꯤꯕ ꯅꯨꯡꯉꯥꯏꯊꯣꯛꯏꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯥꯛꯇꯅꯦ ꯎꯠꯂꯤꯁꯦ ꯃꯅꯨꯡꯗ ꯄꯔꯗꯥ ꯃꯔꯨꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯦꯕ ꯂꯩꯐꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯗꯩ ꯂꯝꯕꯤ ꯊꯣꯡ ꯖꯨꯒꯣꯠ ꯆꯥꯗꯕ ꯏꯆꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯤꯁꯤꯡꯁꯦ ꯇꯥꯏꯝ ꯄꯥꯁꯅꯦꯕ ꯇꯥꯏꯝ ꯄꯥꯁ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯗꯣ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯁꯨꯝ ꯑꯦꯟꯇꯔꯇꯦꯟ ꯑꯣꯏꯒꯗ꯭ꯔꯥ ꯈꯜꯂꯒ ꯁꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯤꯅ ꯉꯥꯡꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯊꯤꯅ ꯉꯥꯡꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯇꯦꯟꯁꯟꯗꯣ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯅꯦꯒꯦꯇꯤꯚ ꯂꯣꯝꯗ ꯈꯟꯕꯤꯒꯅꯨ ꯄꯣꯖꯤꯇꯤꯚ ꯂꯣꯝꯗ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯑꯩꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯈꯪꯗꯦꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯑꯇꯣꯞꯄ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗꯀꯣ ꯑꯇꯣꯞꯄ ꯕꯦꯡꯒꯣꯂꯤꯁꯤꯡꯒꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯁꯥꯒꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯀꯩꯅꯣꯁꯤꯡꯒ ꯃꯨꯛꯕꯥꯡ ꯇꯧꯒꯦꯔꯥ ꯕ꯭ꯂꯣꯛ ꯁꯦꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯦꯅꯤ ꯀꯩꯅꯣꯗꯀꯣ ꯁꯞꯄꯣꯔꯠ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯔ ꯑꯁꯣꯏꯕ ꯊꯤ ꯂꯩꯅꯦꯕ ꯑꯁꯣꯏꯕꯗ ꯀꯗꯥꯏꯗ ꯑꯗꯣ ꯑꯁꯣꯏꯕ ꯐꯪꯅꯔꯒ ꯑꯁꯣꯏꯕꯗꯤ ꯆꯨꯝꯅ ꯇꯥꯛꯄꯤꯔꯛꯑꯣꯏꯕ ꯀꯔꯤꯝ ꯈꯊꯥꯅꯔ ꯇꯧꯔꯛꯀꯅꯦꯕ ꯀꯪꯂꯩꯄꯥꯛꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯕꯁꯤꯡꯁꯦ ꯌꯥꯝ ꯇꯥꯊꯤ ꯇꯑꯣꯏꯅ ꯆꯩꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔ ꯊꯦꯡꯅꯩꯀꯣ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅꯦꯅ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯗꯨꯒ ꯑꯗꯩ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯀꯣ ꯃꯤ ꯂꯥꯛ ꯂꯩꯔꯤꯅꯤ ꯂꯥꯛꯇꯨꯗ ꯃꯤ 5-10 ꯈꯛꯅ ꯀꯩꯅꯣ ꯄꯤꯔꯛꯄꯗ ꯑꯩꯈꯣꯏꯗ ꯊꯃꯣꯏ ꯁꯣꯛꯄꯗꯣ ꯍꯥꯏꯗꯤ ꯃꯐꯝꯗꯨ ꯀꯩꯅꯣ ꯆꯦꯟꯊꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯝꯐꯥꯜꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯁꯤ ꯐꯤꯔꯣꯜ ꯊꯥꯕꯤꯔꯛꯄ ꯒꯤꯐꯇ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯅꯨꯡꯁꯤ ꯃꯦꯁꯦꯟꯖꯔꯗꯒ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕꯀꯣ ꯑꯗꯨꯒ ꯊꯑꯣꯏꯅꯒ ꯀꯔꯤꯝ ꯀꯊꯥꯏꯅꯅꯒ ꯃꯈꯥ ꯁꯝꯊꯔꯔꯣꯏꯒꯦ ꯆꯥꯅ ꯁꯥꯎꯅꯤꯡꯉꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯁꯥꯎꯔꯛ ꯇꯥꯔꯒꯗꯤ ꯀꯩꯀꯩꯅꯣ ꯉꯥꯡ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄꯣꯛꯈꯥꯏꯅꯤ ꯉꯁꯥꯏꯅ ꯃꯥꯅ ꯉꯥꯡꯉꯒ ꯑꯩꯅ ꯆꯥꯕ ꯂꯣꯏꯁꯟꯕ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯉꯥꯡꯉꯦ ꯃꯥꯅ ꯑꯃꯨꯛ ꯀꯟꯅ ꯅꯝꯃꯤ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤ ꯍꯥꯏꯁꯦ ꯃꯁꯤꯗ ꯅꯣꯏꯅ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯆꯥꯔꯤꯕ ꯈꯨꯆꯥꯛꯒꯁꯤ ꯌꯦꯡꯉꯨ ꯊꯛꯕꯤꯕ ꯈꯨꯆꯥꯛꯒꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯣꯀꯦꯠ ꯂꯥꯟꯆꯔꯗ ꯃꯔꯨ ꯍꯟꯕꯒꯤ ꯃꯑꯣꯡꯅꯤ ꯊꯕꯤꯒꯁꯦ ꯑꯗꯨꯝ ꯒꯨꯠ ꯅꯝꯁꯜꯂꯒ ꯒ꯭ꯔꯣ ꯁꯥꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯔꯤ ꯃꯥ ꯁꯨꯃꯥꯏꯅ ꯃꯄꯨꯟꯁꯤꯗ ꯆꯥꯖꯕꯣꯟꯗꯦꯕ ꯊꯕꯤ ꯃꯄꯨꯝ ꯑꯃꯒ ꯅꯝꯁꯤꯟꯕ ꯀꯥꯏꯁꯦ ꯃꯥ ꯑꯍꯥꯟꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯥꯖꯕꯣꯟꯗꯦꯕ ꯑꯩꯈꯣꯏ ꯁꯤꯛꯅ ꯈꯣꯠꯇꯅ ꯏꯁꯇꯥꯏꯜ ꯇꯧꯗꯅ ꯗꯤꯖꯥꯏꯟ ꯇꯧꯅ ꯆꯥꯖꯕ ꯃꯤꯅꯤ ꯑꯗꯩ ꯌꯦꯡꯉꯨ ꯁꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯅ ꯁꯥꯏꯔꯤꯁꯦ ꯁꯤ ꯇꯧꯔꯤꯁꯤ ꯁꯤ ꯇꯧꯔꯤꯕ ꯊꯕꯛꯅꯕꯁꯦ ꯑꯁꯤ ꯌꯦꯡꯉꯨꯕ ꯁꯦ ꯃꯨꯛꯕꯥꯡꯉꯩ ꯇꯧꯔꯤꯅꯦꯕ ꯁꯦ ꯃꯨꯛꯕꯥꯡꯉꯩꯗꯣ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯛꯏ ꯁꯨꯃꯥꯏꯅ ꯆꯥꯅꯩ ꯒꯧ ꯇꯧꯔ ꯆꯥꯏ ꯑꯁꯤꯅꯦꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯗꯨꯅꯤ ꯁꯥꯏꯕ ꯇꯠꯇꯕ ꯁꯥꯏꯕ ꯐꯨꯟꯒꯅꯤ ꯏꯕꯦꯝꯃ ꯀꯩꯅꯣ ꯄꯨꯔꯛꯎꯔꯥ
suuna kon macam itu pura. Isan biar. Phía trước là nó thật ra thì ngoài này, bị bập cái rồi máy dùng mang nó cũng chỗ lên. Tôi sẽ đối với nhau. Không tốt tôi mình này chứ rồi. Pun là phẩm ra bây giờ habit ngang xin hết. Habit này. Mấy em Hanagi, Hanagi halaman sing nati. Pun na ide nau pun na pamina na sabi na bese. Saya sebut salah tak? Sorry. Pun na pamina sabi na bese. Ide warau na tau iko sino na pagan na piga pamasa pa pate. Sa iso na sema bani na pagan na piga. Ide na pagan na piga matlab matay man hoy talaga. Natay na nau pun na pamuro ay na luhong pan na pun na pamina raga iso na sum lain jatla bani ko luhong pan na pun na pamina dra. Adu kay sum sabi thangna sa tumay pamasa ro ay na iso sina lain jatla bani ba. Sumdra? Luhong pan na pun na pamandra. Pamali ko. Adamana adogi mawong duda no pana jetta no pida koida pamaga sakto su samine ro hai baneba adoda mayam sing ko di san hein sila ko san so ai te na sila Macam gila. ai ye na sai mun na je mo de pura ro ma le Nang ya. Musim mula. musim mo de ibai ko je ti su gul le jadi bo ne da ti gul le ya ta Apa? Mayam si sambut ni. Sambut sini kena ada squash, dasa kusa, enggak beans ka. Masaya jadi sak sak bahu, jadi bising tak cuy ya. Saya mesti nampak. Ni lah orang hel saja. Mayam dah wang am dah hang jaga. Sena kami dah pakai perma roda sida. Aku ni bingung si wang ni sekali dah kami mayam. Kami dah hilang. Nang jam nak kalau kerap hai se. Mayam, ma wang bagaimana tu di hai tanya. Ma sekali dah pamang gani. Hai betul mayam na kami sila hai hilang. Pandi pamang. Keinom dah pamang. Nangi semai wang dah ni. Macam mamang bukan kerja semai wang dah ni. Si buat ni, si buat si dengan kerja. Tu nang wang tu ai buat ada apa ini? Ai wang tu suka tahu lagi, hai ba? Mana itu ni jong, sudah jong ni. Di mana dia tu? Semai itu nang wang. Ai sih nanti sama. Lupa ada gitu, kini wang, apa sih? Balik macam mana ada? Suka tahu lagi. Cik tu lihat tahu nak kerja, cik tu lihat wang tak? Jeng betul lum deh tu na, talum lau itu kau itu tu na. Macam apa tu pun leh, upaya itu, amat dikini cakap macam tu. Ni ni jaga dah kamu bang ni sih lu cakap boleh mamu dah loh. Ni jaga dah ngani. Nang, itu kamu cuma ni saja di. Masih mau aku tak tahu deh. Kamu pun. Nanti hai sini buat. Kamu dah loh. Mana lu salah kan? Mayam mukbang tahu loi losan lagi ya, ngasih mukbang saya house am haure, juga masang damu nungai ba mukbang maga pura laki, juga wali nungai ba sanasi, juga komen nusi ba dum pipiro, juga itu mukbang tahu ba kudingi nusi ba komen cina usin napira posing dum patok saya lagi, cana dum patok saya lagi, ada nusi ba komen dum pipiro mayam, juga koigi asoi ba akhoi asoi basu dum mayam tapi ro sida soi asma chum tho kholo haina dum ko akhoi su akhoi da leiba knowledge se asina tabada ko mayam ma atai su ahen ba mayam knowledge mayam su leiri ne ko aduduna mayam na akhoi da oi tawoning bado asi se phajade si se taw smai taw habada adum mayam dum advice dum bi ro ko mathangi mubang ni nate mathangi video da mu thena rasi do ngasi mubang si gi oina tata bye bye oirage oina taure je na taurage do nang ka hai ni no hai ro Tu na mayam. Aku ke video se kui emu wang tu mantra. Tu na aku video se nau na tinggal biwa yaur gadi like share subscribe tu biar mo nungai terus nungai tu mas kado ke semua. nungai trasu Nungai na sumjeng biar. adum yenga ga ko adum yenga ga nungai trasu aduna nungai trasu adum kai hai ro kang ne Tu na mayam. Wah hai pun se kang tu ni sih mayam lu lagi. Kilometer nam sampai video se biar mah. mayam bye bye tata Good night. bye bye am Bye bye. Saya dah post dah. Bye bye post dah. Tandil lah tu tu. Tandil lah tu tu. Kini mana? na la thoi Post tu tu.